Makha tarakpa update da khulai paiba masen nomai kamnakre ngasi nungthil pung 2 rom taba matamda Imphal West District ki Lamsang Police Station ki manung Kautru ki Lower Primary School amadi Community Hall ani lona mafam amada khulai paiba masel ki marakta ningai sangdana bathorakpadagi maikai ani gi marakta nomai kamnakre hairi paw asina hai nomai kamnabagi thaudo aduda maikai amagi mioi ama nomai na panduna soklaba mioi asigi maming Laishram Gopin kuntraga mapan kawi ten thadagini ma ki nangal gi makha da nomai maru ama panbadagi hojik Rasmeri City da laikanari loinana nomai kapnaba aduda manang nakpada laiba imung amagi get na chingbasu nomai maru na panki hairi thaudo adu thokle haibagi paw hek tabaga mafam aduda security force ki kangbu changsinuna akanba mawonga thiba humbagi thabak chathaki adubu hojik fawba nomai kapnariba khulai paiba sing adu kana kanano haiba khangba ngamdri hairi online Manipur gi numidangi paw mi eng tabirba pumnamakpu thoilai shramna khurumjari ahanbada maru oiba paw sakhangdaba singna moirang khunauda mioi ama nongmaina kaptuna soalamlei ngasi nungthel pung 2:45 rom taba matamda Bisnupur district ki manung channa moirang khunau primary school khongnang lambi awang leirak haina khangnaba mafam asida sakhangdaba khulai paiba mioi kharana nupa ama nongmaina kaptuna soalamle hairi nongmaina kaplambagi soklaba mioi asi Laishram thoiba sing kunipan apokpa el iboyamak sing kawi thanga khunjem laikai dagini ma ki hakchang gi ningjol gi sarukta nongmai maru ama panduna sokpani ma hojik Rasmeri City da laikanari hairi press na phangba pawgi matung inadi mahakpu nomai kaplam liba asigi maram oigani haina thajanaribadi chahi amagi mamangda thauri yalaga sikhibani haiba nupa asigi loinabigi misiga mari lenaram yai haina thajanari khatarakpada masa gi asoibasing chumthokpa ngamdrabadi khakngak piro UPPK director gi loinabi Manjubalana rims ta thaba hapakani amadi thika pigani haiduna mioi 13 dagi lokhatkiba sempam sing numit 10 gi manungda masa da handokhi gadabani hairagli lamda masigi khwaidagi chawba ana layeng sang ama oina Regional Institute of Medical Sciences rims hospital bu lukha komda chingthanaba honariba amadi senja thumja tawduna maranagi senjaw Thanna hotnabada luchingba director G Sunil Kumar Sharma mahaki loinabi adhikari mayum guru mayum ongbi Manjubala amadi khongburoi oriba chief account officer CAO Sairem Sarat Singh masa na chathakiba aranba sing chumthoknaba United People's Party of Kanglaipak UPPK gi maikaidagi kanglaicha amada yengba mienga loinana khangan khrabasu ngasi fawbada masa gi maralo sinnaba amadi khanglaroi uraroi matagum hogdongna masagi amangbu ut waina khumjinna ba hotnariba adu khudakta lepakadabani haina UPPK gi Assistant Publicity Secretary gi Thaupuriba Nongdamba Maitaina Kuyek Piduna Press ta Thaurokpa Cherol amana haidi Cherol asina hai All India Medical gi ranking da top 50 fawgi manung chalama Rims Hospital na haujikti karigi damak top 100 fawgi manung da chanba ngamdribano haibasigi mayek larba khudamdi Rims gi makok thongba singna pukchel sengna amadi masa gi mathau khangna thabak tawbagi mahuta senja thumja da khuchau thabadagi ni haibasi leibak miyamna fongna khangnaraba wafamni UPPK na Chathakiba thijin humjinbagi thabakta fanglakhiba aranba soibasing chumthoknaba khangan khrabasu haujik fawba hanba leitri Director G Sunil Kumar Sharma gi loinabi adhikari mayum guru mayum ongbi Manjubalana rims ta tongan ba posting hapakani amadi thika pigani haiduna mioi 13 dagi laukhatkiba lupa lakh na khujing oiriba senpham adu ngasi dagi numit 10 gi manungda masa da handokhi gadabani hairi Cherol sina hai rims ki director gi saklon lauribi Manjubalana director gi PA oiriba Victoria bu Thadoktuna contact amadi supply gi bill thadoknabagi damak chada mari khongatpagi thabak chathali masida director gi PA oiriba Victoria so aranba tawba amadi senja thumja asigi gengkhupu ama oina masong phalibadu lepaga loinana masagi maral ngakthok pinaba loop amadi miyamda changjagadabani Guru Mayum Ongbi Manjubalana Hospital asigi supply gi thabak sing kut thingjinduna niyom gi matung ina tender tawduna matik chaba miyoi sing amadi farm sing khanbagi mahutta mahakna senja thumja tawduna khutchabi miyoi singda supply piriba adu director G Sunil Kumar Sharma na khudakta lefanduna athuba matamgi manungna niyom chumna tender gi process tawgadabani hairi Cherol sina aroibada haribadi Rims ki CAO Sairem Sarat Singhana director da chirol tawduna deputy director gi administrative power lokthokduna makhoi anina tawningbata tawba rule 18 of the Central Civil Services Conduct Rules 1964 gi chana kanglon ngaktana A block ta chathariba aran mathawong singsu khudakta lepkadabani hojik Manipur lengana tungi mirolbu mayai kabani sadagi kanba ngamnaba war on drug ki khongjang khangsilingai cherak asida mairoi loisang ama oiriba Rims manungda staff kharana yugi karbar chathariba amadi tongan ba Rims ki hostel singda sumioi kyana sana yunaiduna aran mathaba kya chatharibadu khudakta leptrabadi Miyam khangna chairak pigani pumna mangmapung haurakfam oiriba Director G Sunil Kumar Sharma na masagi maral khangjabaga loinana chumthokna ba hotnadrabadi lupna khak ngakpi roi hairi